Maitai amadi Naga singna hojik chathariba inter-district economic blockade asida henba miteng changnabagidamag Naga Humanitarian Aid Committee Manipur NHA CM gi makhada Rapid Response Teams RRT among asidagi hogdokre Manipur Press Club ke thangjing hall pangthokpa RRT hogdokpa duga mari leinana Naga Humanitarian Aid Committee Manipur ge co-convener amana thamaina hai Naga gi mijam taruk tamthina hatkiba dugi achumba wayal pigadabani haiba demanda economic blockade yauna khongjang kaya changsilaga lakli masi fawda lenga asin ngasi fawa tumina laisili machaya amadi Naga singna changsingadawriba khongjangda mateng pangnaba amadi hojik inter-district economic blockade asibu yengsinnabagi pandamda Rapid Response Team asi sembani team asina Manipur gi yelho furup sing kannabagi damak changsingadawriba khongjang singda miyamna sumateng pangbiyo amaromda handakta kanto sabalda maitegi yum taruk chenkuki narco terrorist singna mai tharambagi mayokta 57 Mountain Division gi mathakta Sekmai Police Station da mahak masamakna case ama thangat khiba adugi paukhum athubada pigadabani hainasu amana thamai na makhatana phongdokhi Major organization Chingtam organization sing na lauthok khiba hausi economic blockade sibu respect tawdraga yamna violate tawraga corridor miyam leye pot supply tawriba adugumba pot chai piriba masi se akoi rapid response team RRT sina chap chana yengsingani adu kanagumba phaba koina thidokpa orgadi madu chap chana RRT na face tawguni haibadu aduga charak pigni haibadu miyamgi mamangda asigi RRT gi responsibility ni haibase media gi pungtan gi adum lautok chabuni asigi loina na kanto sabalda 57 Mountain Division gi makhada adugi gate gi hek mamangda khongsa sing changrarga kuki sing changrarga yum mai thaki badusu akoina Sekmai Police Station da isamak ai changrarga FIR tobi kibuni 57 Mountain Division gi mathakta madusu atuba matamda response pame aduna tardi akoi legal oiba tobi yabe akoi laukhat kani haibase lauthok pibuni. Thank you.